अहानबद मरु ओइबा पाव धनमंजुरी यूनिवर्सिटी DMU की PG थर्ड सेमेस्टर की एग्जामिनेशन असी ऑफलाइन दा अदुमक पाक्थोकपना पुनमकी अफबा ओइगनी हाइना यूनिवर्सिटी असी की वाइस चांसलर एन राजमोहन ना फोंदोक्रे नोने डिस्ट्रिक्ट की खपुमदाम एरिया की मनुंग चनबा दुईथांजांग खुंदगी मसागी चही तरानीतोय सुरब नुपा मचा अमा दाम की इसिंगदा लुबखिबदगी थीबा फंग्रे हाइनी अमदी लिसांग सिदा चथदुना लापा रियलाइजेशन डे मिकअप थोकपा नुमित ngasi इम्फाल की मणिपुर कॉलेज दा ऑल मणिपुर स्टूडेंट्स यूनियन एमसू ना सिंदुना पांगथोक्रे पाउ सरोंग न पिजरी धनमंजुरी यूनिवर्सिटी DMU की PG थर्ड सेमेस्टर की एग्जामिनेशन असी ऑफलाइन दा अदुमक पांगथोकपना पुमनमकी अफबा ओइगनी हाइना ngasi यूनिवर्सिटी असी की वाइस चांसलर एन राजमोहन ना फोंदोक्रे DM कैंपस दा लेबा DMU की कॉन्फ्रेंस हॉल दा पांगथोकपा प्रेस कॉन्फ्रेंस अमदा VG राजमोहन ना मखाताना हाइकी PG थर्ड सेमेस्टर की एग्जामिनेशन असी लाखलिबा मे मापंदा ऑफलाइन दा पांगथोकनबा स्केड्यूल लेबख्रे महागना हाइकी मणिपुर यूनिवर्सिटी की ओइनदी हौकिबा मार्च था ममांगदगी खनरगा ऑनलाइन दा एग्जामिनेशन पांगथोकी हारिबा मतम असिददी कोविड की अथिंगबसिंग ओपन तौद्री अदुबो DMU की ओइना लेबलेबा एग्जामिनेशन की मतम असिददी स्कूल ओपन तौबा गलोइनना ऑफलाइन दा अदुमक पांगथोकबा याबगी खुदोंग चाबा अदु लैरी हाइनसु VC राजमोहन न फोंदोकी बोर्ड अमसुंग काउंसिल के एग्जामिनेशन सिंगसु ऑफलाइन अदुमक पांगथोक्रे DMU की PG थर्ड सेमेस्टर एग्जामिनेशन असी ऑफलाइन दा चथबना हेन अफबा हाइबदु ओइगनी नत्रबदी यूनिवर्सिटी असीगी ओइना प्रॉब्लम लैगनी डिपार्टमेंट अयामबदी सिलेबस चादा हुफु तरादगी मरफु फावबा लोइरे खरा अमदी मपुंग फाना सिलेबस लोइबसु यावरे हाइना महाकना मखा ताकी अदुना होगी कनोगी तुए बीजी फंगमदागी संसिलिबा सितेसु अपन बथोकदा हाइबगी आमदा अप्रेंशन अखोय लेजे बातना तसेना अखोय अंगांग सिंदा अखोय की छात्र सिंगसु हाइजेरिबसी पेरेंट्स सिंगसु अखोय इवन कॉमन पीपल अखोय लोकल पीपल अखोय खुदिमकता मणिपुर की अखोय पेरेंट्स खुदिमकता छात्र खुदिमकता अखोयना अपील तौजनिंगिसि करिनो हाइबा तारगदी यारगदी हाइबसिगी कनोसे मोगी असाइनमेंट हाइबसि नतबा ऑफलाइन मोड बोर्ड की थाइबा काउंसिलिंग की थाइबा सुमाइना थारसी अदुगा क्वेश्चन सेम खोप अमा मतौदुदि को नॉर्मल सेमकनी तौगदबु अंगांसिंगी मोगी लेइबा अखोगी ताकिबा खोकिबा अमा मतौदुगी येंबि याबो फा अदुगा ऑफलाइन द तौहोद्रगदि को मसि यामना प्रॉब्लम लेगनेबा अइने अखोइना खंजबदा अखोइ कमिटी ने खंजबदा अदुना ngसागी सेकेंड सेकेंड ने होगी फोर्थ सेम लाकुदुरि सिबगुदि छात्र की फुल कॉन्फिडेंस ता ओजासिंगसु कॉन्फिडेंस यावना अखोई फजना ऑफलाइन तौबुगी मतमजु लेरे अदुदि मदुमदि ताकोजु फजना सिलेबस फजना कवर तौलगा मखोई की कॉन्फिडेंस लेवल दु फुल लालगा मदुदा फजना तौवाइसि अखोई था ngमनि हाबि थाजबसि लेबको निंगसिंग बयाबदी धनमंजुरी यूनिवर्सिटी DMU की महरोई सिंगे एकेडमिक सिलेबस लोइसिंदना थासगी कुंदा PG थर्ड सेमेस्टर एग्जामिनेशन पांगथोकलगनी हाइना लेपखिबदगी मायोक्ता ngarang यूनिवर्सिटी असिगी VC ऑफिस ममांगदा महरोई सिंगना खोंजंग चंगसिनबदा पुलिस का चावना मुंगनकी DM यूनिवर्सिटी की खोइसावनरबा महरोई सिंगना यूनिवर्सिटी की मेन गेट थिंगजिंदुना VC ऑफिस ममांगदा खोंजंग चंगसिनकी मसिंग यामलबा पुलिस पर्सनल सिंग मफम अदुदा लाक्तुना इरांग अदु लाक्सिननबा होनकी नाकल अनिदा मुंगनकी अमदी पुलिस की एक्शन दा महरोई अहुम सोकपदगी एम्बुलेंस दा हापतुना हॉस्पिटल दा पुखतकी खोंजंग चंगसिनकिबा महरोई मंगा पुलिसना खंगतुना VC गा हकथेंगनना उनहंदुना वारी सानहनकी नोने डिस्ट्रिक्ट की खपुमदाम एरिया की मनुंग चनबा दुईथांजांग खुंदगी
Pauchui mai kauba chahi tarani thoi suraba nupa macha ama ngasi dam gi ising da lupkhibadagi thiba fangdre hairi. Khunja sing na nupa macha asi ising da thiba ki thabak chathari haina paw asin hairi. Maragasi da None Police ki Additional Deputy Commissioner S Kapudangna RNDM Manipur ki Director da NDRF SGRF ki team ama thabiraktuna rescue operation chathabina ba haijakre hairi. Hai, apum dam dong great by Lisang sitna chathaduna lakba realization day makeup thokpa numit ngasi Imphal gi Manipur College ki indoor hall da All Manipur Students Union MSU na sinduna pangthokre. Pisum chingada leba athoba singi khubam da haikat lekat tammaga loinana nifu ni thoirak suba makeup thokpa palan thoram MSU gi president Haubizam Chalamba Maitaina flag chingkhatuna haudoki. Ngasi gi thoram maduga mari leinana MSU gi advisor TA Suresna Fongdok Kibada Adungai Kumza Lisinga Chamapan Marfugi Matamda MSU na Mang Thaduna Manipur da Lona Sangsilakpa Mitop Singh Asi Masa Masagi Maramdamda Halan Gadabani Haiduna Go Back Foreigner Haiba Ihaw Ama Changsinki Ihaw Aduda Mahiroi Ani Posangbam Premananda Amadi Huidrom Loken Nongmaina Panduna Laikide Hariba Mahiroi Ani Asibu Ningsing Duna MSU Chahi Kudingi April Tara Taretpu Mikap Topanumit Haina Palantoduna Lakpani Haina Suresna Fongdoke. All Manipur Student Union na lepalaitna sahi kuding ye kogi 17 April na sibo realization day makeup thokon mit aina pangthokuna lai andak sai asiga nifurak suba kogi thawramasi nasi mafam sida koi laikhidraba kogi lamjing diramba kogi yamba ni bo singjaba oina pangthokuna lakani hokhiba 1980 da thokhiba Manipur foreigner issue da Maru oina Manipur dagi yalomi singbu kananaba indigenous people singbu kananaba gidamakta sanction khiba MSU gi dugum laba khongjang adu da thawaina pothapi kraba ani du akoina ngasi paw nising lakawni loina la Manipur government amadi MSU ga yana khiba chukti adu ngasi pawba Manipur lengak nasu implement mapung thana tawdabana maram warkanda ngasi pawba lepa leitana yalo mi singda indigenous people singda socially politically amadi economically threat oiba yaba mawngda nitok mian cha mayam haijalakanda mafam sida akoi segang dun leisada iba mayam se koi matam chana government su asi yengsimbam thoi Ngasi Manipur gi mafam kaya da pangthokpagum Jiribam district ki oina su nifuni thoirak suba realization day makeup thokpanumit All Manipur Students Union District Committee Jiribam na sinduna pangthokhe. Ngasi Manipur gi tongan ba church sing da Christian lining chatpasing na Esther Sunday gi tharam lining laison ga loina na pangthokre. None district ki church khuding da su harau tayam ba loina Jesus Christ na pap ki amambadagi angan bada joy tawduna hingalakkhibagi palan tharam Esther Sunday pangthokhe. Numida sida church sing da maruoi ba tharam ama oina ngamjaba hailai amasung lantum ishorgi mafamda kachaba ishorgi ahingba shastragi maramda pastor reverend amadi akhang ahi singna miyamda khanganki Jesus Christ ki minkai sonjaduna pap ki amamba bu joy tawduna hingalakkhibagi harau nungaibagi isaisu sakhi. None district headquarter gi manung chanba longmai part 1 2 3 4 amasung 5 ta laiba church sing da Rongway Baptist Church Council gi thausil makhada akhang ahi singna ishor gi afaba wapau sandoki Jesus Christ na taibang palda lengbirakpagi maru oiba pandamdi kathokpani maram aduna mahapu thajaba miyam na kathokpaga loinana tola tarba miyam gi mateng pangbina ba aikhoi gi thaudang oigadabani hairi Jesus Christ na papi singbu nungsibibagum miyoiba akoisu amana amabu nungsi chanana laminasi hairi. Ngasi Esther Sunday na lakpada Prime Minister Narendra Modi na laibag miyam da yaifa pauzil pikre. Jesus Christ ki fidam amasung wakalon ningsing lubada mipum khudingmak manabagi wakal lakpaga loinana minungsi pokpa fawi haina Modi na Twitter da fogdoki. Samas da harau nungaiba amasung machin manaw oiminabagi wakalon makata na purakpa oiresanu haina mahakna fogdoki.
Manipur ngasi mioi taruk nauna COVID-19 positive oikre laina asina maram oiduna mi amata sekide. Manipur COVID-19 common control room na positivity rate asi chada ani dasmik taruk oikhi hairi. Hauzik state asigi COVID-19 case masing asi lakama lising kontratare chama marfu tara taruk yaure loinana laikidaba masing na lising ani chama kuni hairi. Ngasi World Meeting Council WMC na sinduna New Delhi gi Jampat Road ta leiba Western Court ta third plenary session lisingani kunitoi Delhi da mapungfana pangthokre reawakening our spirit of oneness haiba hiram da pangthokiba ngasi gi thorom aduda WMC Central Executive Committee gi President Haikruzam Nabashyam Vice President Waidhan Singh Delhi Unit ki President Dr. Nomaithem Manichandra Singh Manipur State Unit ki U Kunjo Singh Nagaland Unit ki General Secretary S Sanjoy Maharashtra Unit ki Pritam Konsam, Assam Unit ki General Secretary I Hari Singha Amadi, Dr. Nimai Luwang, JNU ki Professor Bimol Akoi Kham na Saruk Yaki, Functional President Maira Chukhatuna Thorom Haudoki, Matung WMC ki member singna Ho Ima Haiba Saiho Isai Saktuna Thorom Makha Chataki. Welcome address na WMC Delhi Unit ki Arts and Culture Secretary J Sumitana Piki Amadi keynote address na Delhi Unit ki President Dr. Nomaithem Manichandra Singh na Piki. Thauramga Mari Lainana Mioi Kayana Wangangki, World Meeting Council Central Committee Vice Chairman Dr. KN Chana, India ki Konung Asida, third plenary session asi pangthokpa ngambasi aikoi gi oina laibak fabani haiki. WMC na mitai gi oiba SG demand fangdri fawa miyam hubna hona minarasi haiki. Thauram aduda culture gi oiba thauram kayasu pangthokhi. Manipur University Students Union Musu election listing ani kumathoi kunithoi da President oina mai pakraba Sanasam Stephen bu opagi thoram ama Federal Students Organization of Kangleipak Fisok na sinduna pangtokre Kawan Naurem Lekai Girls Primary School da leiba Mahiroi Loop asigi temporary office da pangtokiba thoram aduda maming leraba aiba Kaithel Lapam London Fisok ki President Ningthauza Romes All Manipur Guardians Organization ki General Secretary Sagrakpam Sumati na chingba maru oiba myo kayana saruk yaki loinana Fisok ki Maikai dagi Musu ki President S Steven da achamba khudol piki Thauramadu mari lainana Fisok ki President Ningthauza Romes na state asi da awonba education system ama puraktuna manaba khunai ama puraknabagi pandamda linkhat ki loop asina state asigi grassroots level dagi higher level da leiba mahi tamfam khuding makta akan ba minyeng changba horagani masigi manung chana MU bu India gi khwaidi gi faba mahi sang ama ohenna ba loop asina musu da su angam mateng pangani haiki yubugi ai hanagi organizing ni yawdana anu bot siem jida yawri ibno masi yam luba koina yawthuni da duga yawru kan so Facebook ki member or kan so masigi ko makoina Facebook da ko thangera kanda masi tun khangiram ne kari gumba masi mahutta na khangdo taragadi Facebook nutragan kenu da ko thangelo matang sa ten break amalawin na si
Karigumba dom yumda laiba anabasingi hidak kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlane Home Nursing Care Service Manipurna pung kunmari chukna adom yumda latuna hidak kappa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing tuna mating pangzari akupa marol gi damak Medlane gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medlane app download tawna booking tawi Break matung na taramnok chabagaloy na makataba pau pizari. Manipur Home Guard Employees Welfare Association gi General Body Meeting ngasi iboyay ma sumang lila Sanglen Palace Compound Imphal da pangthokre. Association asigi President Y Mangi amadi District Singi Company Commander singna President Member sing oina saruk yaki. Manipur lengakta Home Guard personnel singi ration money matamga chunaba rank pay piba benefit scheme die in harness scheme streamline amendment of and rules recruitment of shortage home guard personnel amadi darkar leba sing pibi naba taksin yauna tongan ba firep sing lawa yauna wafam kayamarum kupna khana nainaki OC Mairana iba nanaw sagol mangna music director oiba SK Mangang Divya Haubam Rocky Grammy Oinam Amadi Charmi Oinam na sakpa Home Guard personnel singi tungkoina lehogadaba amadi makoina tawriba tabak tawram singda yumfam oiba music video amasu mayamda yenghanki tawramgi manung channa mathauda pukning changba amadi kathokpaga loinana tabak tawriba Home Guard personnel marida achamba khudol pot piduna pukning thawatki Sagol Kangjay Polo Masana Sibu Hodopiramba Manipurgi Ahan Beningtau Iningtau Kangba Kubamda Iningtau Kangba Fufam Sin Lupna Sinduna Social Service Ama Pangtokre Chahi Kudingi Sajibu Kumatoi Nipanba Numita Iningtau Kangbagi Kufam Oriba Imphal West Gi Manung Chanba Kontauzam SC Gi Kangmong da Iningtau Kangba Ningsing Numit Haikat Laikat Tambaga Loinana Thauni Tauram Pangtoktana Lakli Chaliba Chahi Asigisu April Kunitoi Sajibu Gi Kumatoi ni panba numit asida thauram asi pangthok namagi damag ngasi social service asi pangthokpani hairi Sugnugi manung channa leiba Serol Thongda gari ani thengainabada miyoi ama laikidre thodog asi ngarang nungdang pung 3 minute yankairom tabada thokibani hairi bike amaga 407 mini truck amaga thengnabada bike thorakpa miyoi adu thodog thokfamda laikannaba ngamdana laikidabani laikidreba miyoi adu Chandel district manung chanba Longza village dagi Pawgawang haukip apokpa pu tongam haukip kawi hairi Ngarang nung tilpung ani rom tabda More dagi Imphal tamna thorakpa silver machugi Maruti van ama Imphal More lambigi senam amadi bongyang marakta leiba culvert amada accident thokpada gari aduda tonglakpi nupi ama laikhidraba nupi adugi maming hayai baby chahi yankayumdoi mapuroi bagi mingna MD Abdullah Kawi Soramaning lekai dagi ni hairi van adu culvert ta thomjillaga lokhada tasin kibani hairi Thazi tang tarada press media amasung social media kharagi khutangda asem akasing apokpa asem ranjit leifam samusang Santipur mayai lekai Imphal West district na Max Capital Investment hariba Microfinance Institute asiga mari leinade haikiba wafam asi yumfam yaudaba wafam ni haina JC Forum for MCI Investor gi chairman namai rakpam Ulysses na fongdokre asem akas asi MCI ga mari leinade hairagasu nakoinana yamna chauna mari Lainai haibagi marik chumba documents in MCI investors singi kutta lady. Miyoi asina JSC asida mahaki izat sokpa thabak tawri haiduna JSC asigi mathakta court legal action lawrakani haina press ta thamkiba wafam adu JSC gi makaidagi chingnaba laite loinana masana MCI asiga mari lainate hairabanina MCI na funding tawba firm ani kha sanjenbam da leiba Pakchau Memorial English School amadi Samusang Santipur mayai lekai da leiba Season Woods Furniture asigi funding
tauki haibagi document JAC gi khutta leiri haiki masi ga loinana JAC gi maikai su MCI gi managing director oriba kongba laistrom lekai dagi ningombam tiken apokpa en tomba sing amade classic grande manaki chingmerong mamang lekai dagi manager oina thau puribi wahengbam binu devi apokpa W nimai sing asina investor sing dagi yamlaba senfam kaya khongat khraga lotuna leiriba si athuba matamda thoglaklaga investor singa unaduna waroi sin ama puraknaba khanganbaga loinana athuba matamda thoraklagadi aangi oiba mateng lauragani amadi pukchel chauraba leibaki thau puriba singna su mateng pangbiu haiki MCI office invest tawjaba singdagi yamna sethong kaya ama pugaraga lotuna leiriba si athuba matamda thokpiraklaga ekoi invest tawjariba mioi sing asiga koi waroi silama porokna na bakhangan jari loina na athuba matamda thokpirakrabadi aikoina logi mate amadi uksin chauraba leibaki thau ubiba singi mate pangbinaba pes media ki uthang da haijari loina na aikogi thasigi tarada aikogi social media da karigumba MCI ki tikinga thabak tominariba asem akas ngana apopa asem lanjit samusang senapati mayalikai Phan West district hariba mioi singasina max capital investment hariba microfinance asiga mari amata leinade hariba si dumpham yautaba wafamni Manipur gi social and cultural activist Rakesh Nauremda South Asian Regional Control SARC Brilliance Award pirakli SARC Cultural Summit lisingani kunithoi thasgi tarahumdoi dagi Nepal gi tongan mafam singda pangthokhibaga loinana ngarang numit mari ni chatharakhiba summit adugi loisinbagi thoramda SARC sembada yauriba tongan ba leiba Nipani mioi singna nat amasung culture bu yokhatba yauna tongan ba fielda thabak tawriba mioi singda piba SARC Brilliance Award lisingani kunithoi pinaba mioi humfu tara mari khangat pada Manipur gi Rakesh Naurem su yaurakhibani haukiba chahi tara manga rom gi mamang gi Rakesh na pangthokhiba Manipuri culture bu yokhatnaba amadi miyam gi yaifanaba singthaningai oiba thabak thoram singbu sakhangduna mana asi pirakhibani hairi Lamlai Block Congress Committee gi member oiramba Leitam Ingocha singna ikhang khanghaudana masagi anaba amana maram oiraga haukiba April gi tang 16 da laikhidaba Manipur Pradesh Congress Committee MPCC gi president Kaisam Mega Chandrana luchingduna minute ani tumina lepton awaba phongdokpa gi thoram ngarang Congress Bhavan da pangthokre Telo Chana dagi Leitam Ingocha singna khanghaudana laikhidaba asi Congress Party gi danatana Manipur miyam gi kathokpagi lamda thabak toromba saknai raba luchingba misak ama mangjabani haina lawbaga loinana laikhidrabagi imung manungna nanghauriba awabadasu thamoi senga saruk yazari amadi laikhidrabagi thawaina ishorgi nakta santi oina ingna chikna leiruba oiresanu haina thauni zaki haina cherol amada hairi United Clubs Organization of Bishnupur District UCOBIT na hozik Manipur yauna awang nongpok lamdamda class 10 fauba Hindi bu compulsory subject ohenbagi wafam laklibasi Hindi bu hening badagi oramba yai adubo hozik Manipur gi class ayambada class 1 dagi 8 faubadi Hindi tambiriba asida amuk Hindi bu class 10 fauba compulsory subject oina hapchin ba haibasi khara chunaba watli haina lauzai amadi masi yaba ngamloi amadi Mapalamdagi changlakpa Englishman singbu English ngangba yaroi haiba wakhallol asisu masagi khakta khanbani haina United Clubs Organization of Bishnupur District UCOBIT Natural amada hairi Philippines da tropical storm na maram oiduna laikhidaba migi masing chama kuntra henkhre hairi emergency crew singna nonglei nungsitta mafam khangkidraba mioi kaya fangnaba thibagi thabak kana chathari Mamang Chayolda Lebak Adugi Mayai Thangba Lamdam Singda Tropical Storm Megi na akanba nong tahan ki loinana pak sana landslide amasung ichaw thohan kibani nong amasung khudong thiningai oiba lebak lehaw na maram oiduna rescue operation chathabada chawn apan bapiri hairi ngasi fawda mioi lak ahum hena safagadaba mafam singda
पुथोरखरे हाइना ऑथोरिटी सिंगना फोंदोकी फिलीपींस की सेंट्रल आइलैंड दा हौकिबा डिसेंबर थादा साफू कनबा टाइफोन ना फिबम थीना सोखंदुना मियोय चामरी हेना सिखिबा थौदोक अदुगी मतुंगदा लेबाग अदुदा ट्रॉपिकल स्टॉर्म मेगी अमुक लेपतना लाकपनी हाइरी अरोइबदा मरोइबा पाउ मुखना धनमंजुरी यूनिवर्सिटी DMU की PG थर्ड सेमेस्टर की एग्जामिनेशन असी ऑफलाइन दा अदुमक पांगथोकपना पुनमकी अफबा ओइगनी हाइना यूनिवर्सिटी की वाइस चांसलर N राजमोहन ना फोंदोखरे नोने डिस्ट्रिक्ट की खौपुमदाम एरिया की मनुंग चनबा दुइथांजांग खुंदगी मसागी चही 12 सुरबा नुपा मचा अमा दाम की सिंग लुखिबदगी थीबा फंगद्रे हाइरी अमदी लिसांग सिना चथादुना लाकपा रियलाइजेशन डे मेकअप थोकपा नुमित ngasi Imphal की मणिपुर कॉलेज ता ऑल मणिपुर स्टूडेंट्स यूनियन MSU ना सिंदुना पांगथोकरे मतंग से पोनी टीवी ने पिजबा नुमिदांगी मणिपुरी पाउ लोइजरी येंगबिरी पपुमनमकपु अमुक हन्ना खुरुमजरी।